Imes PAODAM heng tabiri basangbo yumnam Anuradha da binay kaunana kurumzare. Hauzay maroy PAODAM. Yangkai matoi suba Sambidan Hatya Divas palan tharam pangthokre. Numi humni sathakadaba kuntramanga suba state level sub junior, junior, senior thangta championship 2026 ahudokre. Center ki losing basingi makhong paidaga nonjaraga lengak kadabagi sarong mikapon bahiram daba haukraba ahan singdugi matungin duna sikibani hena phai haina o ibobin haikre. Loinana Peninsula da yuha habada miyoi kya sikre. House of Kausanana Pizari. Income Zalisang Masamapon Humdramanga da Congress na lenga pairing da India Pumbada emergency thamkiba adubuning sangba oina ngase BJP Manipur Pradesh na Yangkai Mathui Suba Sambidan Hatya Divas Constitution Murder Day haina palan tharam pangthokre. Nitai Pal Sutetak Laiba Thamban Sanglen da pangthokiba tharampa aduda Manipur ge Chief Minister Yumnang Khamsan, Home Minister Govindas Konthozam yauna lenga ki MLA amadi BJP ki luchingba kyana charugya ke emergency thamkiba matama aduda hakde na chaitheng phangkiba landam asigi mioi singda ikai khumnaba oina khudon tamduna pangthokiba tharamadu ga mari lenana Yumnang Khamsan bra madamadu ke Congress ke asoiba singka adubo miyamna tamna wakal taraktuna ngasidi Congress marai chai tharakli bani madamba aduda emergency ge maramda Congress Yadaba mioi kya phazanduna zenda thamke praja miyamna yadrabadi lengak sa santa awaba oigani maithiba oirakani haibase kauroidabani Haujik lamdamba asige tampake district khudingda tamna tangdu leitaba hanchalaktuna hanagi phibamda leire Zeribang district da su Chief Minister Masamaka Mar Maitei Rongmai yauna khunda minari sing tungda chakathaurangka kaya paikhanaba wari sanake amade Zeribamda IDP leitrabaga manare Jiribamda Prime Minister Narendra Modi ke makhada asoba project amasu soidana laklakani haine suphongdoke Gisingju nusinana lewe aduna aikoina amu busik leirisi singi sinrau sing haidai kuki nagagi ungkanna base masi animoki mayai lepaga hogi big brother ki role kanda maiting singa ayamba role kanda masi khanna basi thebada mateng pangbiu haijara kanda aipuno National Highway number Kuntramathoi Kaimai Amasung Sibilongka Niki Maraktaleba Santi Kuno Dangarang landslide Topadagi Impolis Ziribam Lambi Ponavangam Dana Lerikiba Adu Ngasidagi Gari Satuk Sasan Toba Hokre Hairi Pause Asana Pangba Paugi Matungina Santi Kuno the Leba CRPF ke Camp Manakta Ngarang Tokiba landslide na Maram Odaga Lambi Ponavangam Dana Lerikibadu RCC ge slap Kalbert Singh Sijanaraga Samjan Sajan Badagi ngase ayuk pung nipan makhairam taba aduaida lambi ase mahusagam satuk sasan tawba tawki hauki bani loinana Imphal dagi Siripam tamna chakadaba lambi da palaga leramba ahangba truck sing satuk sasan tawba asida asoi angampa yaudrabadi pot thanna yawba truck sing so police amati construction da company ge akanba mieng makhada satuk sasan tahun gadori loinana Kaimai police station ge osin alusangba police ke team amaso construction da company na gari sing satbayana na bagidamata paikhaliba thabak thoram sing adada mateng pangle haire thangta asi Olympics game da Yamna Thuna Yahunduna Sanaroi Shinga Kanaba Piba Sanaroi Shingi Hingana Bagilambi Ama Aduba Matamda Oirapayana Lady Haina Wiela Long Tangta Association Manipugi President Dr. Huidrom Prenkomana Haikre Wapamasi Imphal West District Manung Chamba Yimnam Huidrom da Leba Tangta Sanglenda Huela Long Tangta Association Manipuna Sintuna Numid Humni Jathagadaba Kuntramanga Subas that level sub junior, junior, senior Tangta Championship 2026 Haudupagi Tharanda Thiba Metung Lenge Warol the High Kibani Dr. Prenkumana Makata Kibada Kudimaka Asi Mahake Thawaigi Thawai Oiriba Kathok Patana Masaruka Oiraba Sintak Purin Singe Kathokpa
Kanaba Pangdrakasu Inat Yokataba Yade Haina Sanaba Thorakliba Sanaroi Shinka Amadi Sanori Shingbo Wakal Hantandanaba Sagoliba Makoigi Mapa Mama Sange Matina Oitokadoribani Tangta Asana Olympic ta Lakadari Haiba Wapamba Lakpadage Bharat Pumba Malem Pumba Tangta Sanaba Sanaroi Masing Su Ising Isangom Hangalagli Masima Aikogi Saktuk Saningai Haiki. Haudopke Tharamda 10 times Mr. India, the Pride of the Nation awardee Mr. K.S.H. Vakta Kumar Mitei Huya Langlong Tangta Association Manipur President Dr. Huidom Prem Kumar Manipur University Associate Professor Mutagi General Secretary Dr. Yungkhaibam Brazes Sintapurent Ima Brahmapur Sumkham Lekage President Mr. Ranavi Chungkhamna Athoba Mitonglen Singh Oina Sarugyake Championship Aduda Manipur gi Tongamba Thangta Sindam Sanglen Kuntrama Thuidagi Lakpa Nupagi Sanaroi Chamaga Marputaru Nupi Sanaroi Chamaga Tara Punna Janiga Marputara Tarok Amadi Opician Kuntram Dina Sarugyari Ekwela meeting samena improve pasipurina asasna na malaya kalamado leba pikiran ng kalamado kasi malaya may pamaka ito isang politik da yung telepono ni sila and yung mga super problema ya problema si naman ang wala na kasi hindi pagpapala kasi sama sa kasi yan kung sana hindi talaga na awal Unicas Academic Year 2026 ke oina University of Delhi da undergraduate admission taunaba thiriba kaksenka amadi Manipur ge atai mafam ge mahiroi singbo mateng pangnana bagi damata numit neni ge oiba admission help desk ama United Kakseng Students Unicas Delhi na sinduna lagliba Zone ge tangkuntaret amati kuni pandra pangthoklagani hariba help desk ase library and information center Kakseng da mathaki numin nini asi ayuki pung mapan makhadage nungtenge pung mari phawa sathagani tharam se pangthopage pandam de Delhi University da nauna mingchanaba application form thazin ba course amadi college khanana bage matang da guidance pi bana chingba chathagani hairi Arambai Tengol ge Tengoloi Sink Pazat Kiba Yaning de Ataba Matamda Tadokadabani Kol Ngak Naba Tokiba Arambai Tengoloi Singbu Hausik Langangna Kaukhatuna Paba Punbagi Sathadak Liba Taba Kudakta Lepo Haina Ningtokong Bazar Community Hall Ningtokong Women Winka Amadi Katenda Pambi Imasana Waka Kongzang Sathakre Waka Kongsang ka duda sarukya kiba ima mana phungdorak pada kuge militant singna maite da landara pada palibalenga ka sinasu ngapi sembina ba leitra pada thabak suduna leichaba mahitam duna leichaba arambai tengol isa sing asina lebakini haiduna thoraklaka ngak sembi kibani ima singna makoibo soida ngamdanaba hona kibani aduga housing na ima laiba ke damota songtora ke ba rambai tengol isa sing phaba yaroi phasing ke ba rambai tengoloi isa sing athoba madamda thadoro haike sok tanaba isigi mat to tampa ke lamdana nongmai pairiban bipung khudi mak se makhong makot punsil haraga pulap na pharaga ngayok sa pudanga yok pum na sopire adugi matungda amso pharaga chaning matamda makam makka agana kuki naga halaga kuki na sakhalai duni thonga picture iduni aduna Sandagi lusang basangi makhonga pairaga nonjaraga lenga kadabage sarupadi mikapon ba hiramdraba haukraba hansingdugi matung induna sikibana hena pai haina hanagi Chief Minister Okram Ibobina phongdokre Lok Sabha ge MP Bimal Akoizam ge MP oirakpa chahi ani mapung pharakpa ga mari leinana dance academy da pangthokpa tharambadudha hanagi Chief Minister amasung ke MP Seshage President Okram Ibobina hai Manipur asi tahili singkya kanagi mikha pondaba princely role tawzarapa lebangni culture custom tradition da tongana leizarapa amani matungi na India da kumjale sangma chamapan dipuma pandatin kre
Miyangi mihuna lengak saba asida Manipur su punselulei democracy satpa lebaktadi miyangi kholaw haibasidi isor ge kholaw ne hanyaribani adubo aikogi state asi missing yamdabaki natraga karigino khangde hojik aikogi kholaw asi tabiribra haibase wahang oiri Taudaba yadaba ama oina party amadagi bimol asi MP na miyamna khanbi khraba matungdagide parliamenta party adugi mini haina uhaningde Manipur miyamgine haina upham thoi parliamenta mahana lauriba ngangleba asi masagira party gira miyam lishingira haiba asi India ge miyoi khudimuna yanglangane haiba se thazabane party khage kanaba launaba wafam sing ase thambana te phongdoke tharomaduda MP Bimola akoi samna hai asoiba asi yade haiba ama Miyamna haiba sange hanjana BJP ge kangbuna ngami haiduna chakrabadi miyambu hena namtharakane Manipur ge oina mana mikhana mai pakiba adugumna hanjan thabago oina pangthokse matam maduda ohonba malakani matam khodimakta Manipur ge phibam se Congress na ohenbani lawbane yaroi mase makhoi ge matamda maikai amada miyambu yaifana ba puba ngamdabage khudamne haiki haibase aduna hojikti akhoi aina khanjabadidi ai matam la akhoi mayam hawgat minaraga let us teach them a lesson mahadesh sigi chawraba parliament da magi voice haibatare masi akhoi congress ki ngakta ne lobby ganu haibane aina haijaningi Larikara Paraba Kanglaba Isa Singbo Dr. Engineer Tambathabagi Janabi Asi Toglaga Several Service da Tabiduna Lebake Administration da Saruki Yabagamnaba Honorasi Haina PWD ke Retired Chief Engineer Director Waizokamana Haikre Wapamsi Education and Trust Oinam Itona Sinduna Bisnapur District ke Manung Chanba Oinam Public Hall da Chaliba Chahi Asida Bosema Amadi CBA na Loba Class 12 exam Loinana Kosemba Amadi CBA na Loba Class 12 exam da Mai Palaglaba Mahiroi Singh Subject Topper Singh Amadi Tongan Tongamba Masana Danas Nengi Thakta Medal Lauraklaba Sanaroi Singh Taramna Opage Pangthokiba Tharamda Haikibani Mahana Makata Kibada Manipurda Haukiba Mirona Lairi Karapaba Ubada Dr. Engineer Haina Janakibananga City Manipurgi Bureaucrat Singh Chief Secretary Discipline Chingba Administration Ta Paika de Singh Yalomi Singh na Oibangamdre Ngasi Pawada Jingmi Italy Inawi Marakta DCP Oiba Chief Secretary Oiba Khara Yaukiba Natana Atopa State Ki Mirancha Singh na Oidana Lady Marakta Mete Masa Ama Chief Secretary Oina Thetke Mizoram pa Arunachal Pradesh Assam pa Atai State Singdi Makoigi State ki Mayor Singh na Loina Makoi Maram Singh na Tungda Manipuri Singh na Makok Thongba Leibake Administration ta Paibangamnaba Lari Khara Thawa Yauba Haiba Henba Haurakliba Mairoi Singbo Itona Tauriba Asigumna Pungning Thawatpiba Amadi Makong Sombiba Tangai Phade Haike Tharomaduda Social and Cultural Activist Dr. T.S. Soren Kumar PWD gave retired to be engineer come project director Waizoi Kumar social worker and a treasurer Rangani Ketan Society Manipur NZ Sivakumar MPP ge President as President Amadi Assistant Teacher Oinamba High School na Athoiba Mitungland Oina Sarugyake Tharomaduda Class 10 ge Oina Mahiroi Taranitoi Class 12 ki na Mahiroi Taranitoi Sanaroi Taruk J exam Mai Palaglaba Ahumda Momento Certificate Amadi Cash Prize Piduna Ekai Kamnabo Utki Lengana Miamge Yapanabagi Damota Paikaliba Skim Sink Mediana Munna Kanglaga Miamda Mamutana Kanganba Matau Tai Haina IPR ge Director Dr. T.S. Charanjan Pondokre Ngasi All Ambulance Gel Rot Labor Hotel Imolesta Government of India Press Information Bureau Ministry of Information and Broadcasting Resident Office Impalna Sinduna 12 years of governance haiba thimda education policy amadi economy policy ke matang da pangthoke ba batalap ke media workshop ka mari lenana wafam pa asi IPR director Dr. T.S. Chananjana athoba mithung lenge warol piraduna phongdoke bani workshop aduda PIP
RO Imphal Director Dr. Ingam Pamena Tauramapu Amzugi President Asempa Bhakta Amadi Editor Girl Manipurgi President Kogendra Komdramna Akanaba Mitungland Oina Sadugya K. Dr. T.S. Saranjana Makataraduna High Democracy Shatpalengak Amana Mai Pangnaba Honabada Media ke Asoba Todang Lay Lenga ke Executive Body Ama Oidiba Department Aikhoigidi Scheme Singa Ase Miamda Kanganba Haiba Asesu Department Aikhoigi Sadukama Oide Maramasina Scheme Sing Ase Aikhoina Mamutana Kanglaba Matunda Miamda Yahonaba Matautai Masida Lengaka Media ga Apapa Mari Lena de Bayade Governance na Chahi Taranitoy Mapung Parakpa Asida Miamgi Yaipana Bagidamota Programpa Amati Scheme Kaya Pakale IPR na Sahi Asige Zunge Tang Taruktage Hauraga Media Workshop Kaya Pangtugli PIB na su Masige Sarukama Oina Workshop Sin Le Housing Malemba se Information Ge Matamne Adubu Karamba Information na Aikona Miamda Pigadoribano Haiba Mamutana Kanglaba Matautai Asigumba Workshop Asi Yauduna Aikogi Wakalona Update Tauraga Hena Paba Mong Taba Lenga ke policy program kaya puthong mina se pondo ke media workshop aduga mari lainana PIBRO Imphal ge director Dr. Ingam Pamena Hai ngasi pangtholiba media workshop ase 12 years of governance ke makada government of India na karamba scheme program pa amati policy miyamgi yaifana bagi damota paikhalebage haiba miyamda khangana bagi damota pangthokpani India lenga ke vision ta ama oina visit Bharat 2047 ge miyang makada lebagase government development country ama ohenaba haina pandam thamle Hairiba Pantamba Asi Lebak Miamna Amato Oina Jaminaduna Mai Pangnaba Honasi Pundoke. Tet Tominaraga Gen Tominaraga Akoi Hena Pazaba Hena Maung Daba Koigi government Nama Koigi policy program si Prazadi Yohun Bangambadu Tominazi Haiba Wahisi Tamzeraga. Aduga India ki vision do fulfill Toba equally responsibility se responsibility se lower se have se request of the Film Forum Manipurna Chahi Kudengi Pidana Lagleba Tarasavanongend Manipuri Music Awards 2025 ke manasing Lagleba Jungitang Kunipan Noising Nimikin Tingi Pungani Tabada Palace Compound Leba Manipur State Film Development Society MSFDS ke auditorium da Pangtok Pataram da Kusinaragani MSFDS ka Kusam Naraga Pangtoka da Bataramba Sida Art and Culture Madi Tourism Minister Kurajamp Lokena Atoba Mitungland MLA Tangzampa Arungkomana Akanaba Mitungland Amadi Film Forum Manipurgi Interim Chairman and Surjakanta Bibi Surjitna Taramapu Aina Sarugakani Tharum Singi Manung Channa Tarasubanongent Manipuri Music Video Award ke Akanaba Souvenir Amasopongani Tongan Tongamba Award Sing Pinana Bagedamota Hana Lauto Kraba Nominee Sing Lamdam Sige Film Ge Thomi Sing Film Forum Manipur Ge Makada Leriba Girl Association Tarani Tuige Thomi Sing Amadi Labang Miam Nasarugia Naba Film Forum Manipur Ge Maike Dege Pausen Sabaga Iroinana Tharum Se Hana Mapung Pana Pangtona Bagedamota Zungi Tang Kunipana Se Film Shooting Yauna Pilanga Marilena Bata Taram Singh Leptuna Film Ge Thomi Singh na Sarugyana Bakangalakle Venezuela ge konung Caracasta Anirak Hanna akan mamonda yuha hakibada mioli sing taradagina laka ama phawasaram lagani haina binary adumapo official oiba report ke matungina di mioi contract rate city aduka chatre domna sokle haire local ge matamda nganang numidang wairam pung taruka minute mari tabada ahan bagi yoha bagi thodoga du thokibani United States Geological Survey ke report ke matungina Richter scale da 7.2 yoke aduga lainung da kilometer tarom da luba mafam da thokibani haire aduga ni suba yoha habagi thodoga aduna minute amagi matungda Richter scale da 7.5 yona haki aduga lainung da kilometer kuni thui luba mafam da thokibani haire Kiningai oiba mong da nikpana manam boraga miyo kaya ama yumdagi senthok pangam kide matol wang badalan sing mathak mathang ni khaiba uki capital city aduda
leiba mathol wangba yumsing ama phawa saphaba oikide thangna nei yuha habage thaudoka aduna manam oiraga hinghoriba miam punama makhoi gi yumda leiba kinabadage mapanda ahing yarikna duna khangke electric line tatkre hospital sing arwa phibam amada mayunari battle of Keraboboge nastent holiday oiba maramna mipung khudimang mayum da tharom pangthongna ringai cherakta khangudana kan mamong da yuha hakibani yuha habagi inen lebak aduge mafam sinba thungna phangkiba galoinana yumlonna ba bobota amade Colombia ge mafam khara da su lebak nikhe Interior Ministry di Kebelona mipung khudimang mayum dage thorangna bakhangangki lebake mafamba ayambada paksanna amangata thoki bagaloinana Chakau municipality da building ge atek akai mark dage mioi tarani pakkan mangamke hana municipality aduge mayor Gustavo Sayers na phongdoki tongan ba emergency worker chamanga henbana ate akai marakdal mi kanba amasung mating pangbagi tabak paikhale Interior Minister di Cadelo amasung National Assembly gi luchingba Jose Rodriguez na miam da chaching thauranga mari lena ba wafam kya phongdokraba matungda acting president Delcy Rodriguez na awawa taraba matam asida miam punna amata oina leminana ba phongdoki bagaloinana laikhidraba sangi mafamda awaba phongdoki Kudaki oinang mating pangba amasung mi kanbagi thabak thauram yangsinaba President Rodriguez na general amada thaushina kre malemgi tokantongan baleba kayana awaba taraba Venezuela mating pangnaba thauranga lokhalakpaga loinana Prime Minister Narendra Modi na ngamba thakta Venezuela ge mating pangnaba honaragani haina lauthokre Israel oinasu athuba matamda mihuta kangbo ama Venezuela da tharaga awaba taraba miyange mating pangnaba thaurang lokakadori US China Spain Brazil so mating pangani lauthokre Hausak sanabge pau visiti City Club Hairoke ground Chatariba Port Maypakpe Memorial Trophy 2026 ke ngasi ahanba sanakiba Mazda Tongzu FC na Kanglai Park Paribu home amada maithiba pikre Tongzu FC ge goal sing adu jersey number 17 Amzat na match ke minute kuntramanga taramapan amadi nipu jersey number 6 Kishan na match ke minute kuntramanga chatpadasan ke Kanglai Park Parige goal aduna jersey number 10 Rona na match ke minute ani chatpadasan kibani ngasi sanakiba ni suba match ta Homies FC na Lioness Scott pu ahum anida maithiba pikre Homies FC ge goal singa du jersey number 77 Suresna match ke minute kuntramathoi Abisengna match ke minute nipumathoi amade nipumanga chatpadasan ke Lioness Scott ke goal singa aduna jersey number 4 Sabasna match ke minute Taranithoi amade jersey number 6 Belkina match ke minute kunmanga chatpadasan kibani Hausikaro bada maroi bapao amane pizari Yangkai matui suba sambidan hatia divas palan tauram pangtokre Nami humni chathagadaba kontramanga suba start level sub junior senior thangta championship 2026 ahudokre Santagi lusang basangi makong pairaga nonjaraga lengak kadabagi sarong mikapon bahiram draba hokraba hansing dugi matung induna sikibane hena pai haina o ibu bina hai kre. Loinana Venezuela da yuha habada miyoy kaya sikre. Imes PAODAM ngasagide matang sidaloy chade miyang tabiri basang ba mukahana krumzay.